story collection channel gi maikai dagi aikoi channel asu yengbiriba khudimakpu Samananda Maibam ihakna Prabhu Yesu Christ gi mingda taramna oksabaga lunana koknona khuramjari kasi aikoi gi channel da puduna laksariba nasigi topic aikhoina karamna ENGTHABA PHANGANI haibasigi matangda puduna laksai aikoi punna taminase nahaki punsida karigumba khara awatpa mangkhigumba khankiba leibra madugi damakta naha kanagumbada hangkhibasu leibra madugi asengba maram karamna khangani loinana karamna nangi aigi thamoida ENGTHABA ase phangani nahak masigi maramda yamna ngakna thoktabra ayung na hawalaga nungtigi thabak suba satpa halakpa chara chaba tv yengba tumba asina chingba si nungtigi namit khudingi adum mathang tawbra asunna nungtigi hanjin tawbada karigumba nahak talakpa pokhiba yawbra aikoina khandana yengsi kanagumba matam chuppa thamoida ENGTHABA pidanaba guli puthokle haina khansi masibu putholi bani pasi prithibida khwaidigi sanjau paiba amagumbani taibang panbada leiriba mi khudimakna masa na ENGTHABA thinari mi ayamana papki photlum puduna leiri masina maram oiduna thamoi wakhal animakta awaba oiribani pukninga mari leinaba sing khudamoina chakhau ulcer thamoi gi leina amasung singli sontharakpa asina chingba asina aikoi gi haujiki samajda akanba chaina ama oiribani majigi maru oiba horofamdi makoi gi thamoi nungda ENGTHABA leitaba asinani ngasi aikoi gi channel asida puduna laksariba ngasi gi topic aikhoina karamna ENGTHABA phangani haibasigi matangda aikoi isor gi wahida lakse aikoi ngasigi wahang Romeo pandub ahom wahi paring taramapan gi matung ina pap ki maramna isor ga aikoi ga leinari ba maong phibam adu karino aikoi yengse aikoi gi thamoi nungda ENGTHABA leitabagi maramdi pap ki maramnani aikoi na matam khudimakta khanglabasu khangdrabasu thamoi nungda papna chasinbani aikoi na pap ki maramda ningthijana khangba leitragati asengba ENGTHABA ado phangba ngamloi haibani Romeo pandobahum wai paring kolomdagi matung ina karamna taibang panbada pap changlakhibage aduga kanana pap changhalakhibage haibani Romeo pandob taru wai pareng kolomdoigi ahanba sarukta pap ki atoma natraga phal adu karino haibajani aikoi na pap jenba maramna isordagi aikoi tongan khre aikoi ki thamoi nungda phattabana pek thanna lei thamoi nungda ENGTHABA leitaba maramna aikoi na pothaba phangde masigi maramdi pap jenba thajadaba amasung nungsiba leitaba asinani Isaiah pandub jangkai mapal wahai pareng anigi matungina mahausagi pap ki atong mansibani hairibasi karigino mioi bigi punsi asi isordagi hori papna aikoi bu isordagi tongal halle aduga punsi gi haurakpham adusu tongal halle isordagi aran khubamgi thaurang adu pap ki maramna tatna halle adubu Christagi mapana aikoina amuk isorga mari ado leiba yanana bagi damaktani John pandub ahum wai paring taraka taruk ki matungina pap tawbigi maramna awawa tabadu isorna karamna kohan bagi haibasani Hebrew pandub ani wai paring mapan amasung tramari ki matungina karigi damakta Yesu Kristana taibang panbada lakpiraga papi aikoi gi mahut sinduna sebiribano imungo Yesu Kristana sibigi mathau tabra maramdi isor di nungsibani imungo mahangna aikoi bu kaidong nungda mangan ningde
ibungo masamakna aikhoigi paapki dandi adu makhoktakta mana thongatpirame ibungo na cross da sibikiba asina asibabu karisu nataba oyale haibani adu ibataragadi Isaiah pandup jankaiga humdoi wahi poreng mari asdagi paraga taru phoba aduga tarani thoi sisu yengamba yai ibungo Yesu Kristana karamna tolaba papi aigidamakta sibikibano lomba naidana sigadaba aikhoigidamakta ibungo na sibibana kari khanganbage haina asumna hangbada ariba warepnaba lairiki isorgi wapau talthokpa Isaiah na asumna phongdolami madudi Yesu Kristana aikhoigi sifamda sibiduna awa ana kibik khangbiduna amasung aikhoi punamaki pap pubire hai aran khubamgi khaurana Yesu Kristana aikhoigi pap kopire ibungo mahakti asumba aphabada mapung phabani aikoina pap tawbagi mamal kaidong nungda singba ngamlaroi haibasini adubu ibungo Yesu Kristana masing langamdraba papi sing aikhoigi atomal oina cross ta sibire loinana ibungogi mamal luraba ina aikhoibu handok pire haibasini aikoina pap tagadabane ani suba Corinthian panduk manga wai pareng kun mathoi gi matung ina ibungogi sebok polna matau karamna Yesu Kristana aikhoigi pap pobi khibagi haina sandokna mana haikhibadugi matangda kari khanbagi haibasini ibungo Yesu Kristadi pap songtau tawdi adubu ibungo na masana yana aikhoigi pap ki usin oibire Kristana Calvary cross that sekiba matamda mana yaningna aikhoigi pap pubiki ibungo na isorgi masa oizarabasu biyoi pok oina saiwanduna pokpire aduga mapung phaba punsi oibire hai loinana aikhoina sigedabado ibungo mahana aikhoigidamakta sibire ibungo di aikhoigi nungsireba kanbiba mapu aduni haibase aikoi phap tagadabani Galatia pandub ahum wai paring taram dogi matungina Yesu Kristana aikhoigi mahut senbiduna sibiba asida Bible na kari aikhoida phongdo pibagi Yesu Kristana aikhoigi damakta sirap phangbire aikhoigi sirap ki usil oina cross sibire ibungo na pap pubire aikhoigi maramna punamak matik sabado hoizari haibani Ephesians pandub ani wai paring nipan gi matungina isorna aikhoibu karamna kanbibra aran khubam haibasi aikhoigi aphaba thabakna phangba ngamgodra aikhoina pakhon chatpasingi thabak pandub taraga taru aduga wahi pareng kuntra gi matungina kaisum sangda murti latpa nipa aduna polama sung silada sahili sing anigi mamangda aikhoigi damakta su oibe yaba kari wahang hangkhibage pakhon chatpasingi thabak pandub taraga taru wahi pareng kuntra ma thoigi matungina Philippians singi kaisum sangda nipa aduna aran khobamgi matangda polna kari haina khumkhibage haibasini Isorgi lemna bibiraba thaujanadu isam samna thajaba amadi lausanjaba aduni aikhoibu kanbigadaba se asamba matawni masi yamna samna maram oiduna kanagumba mana irai laina khangba ngami adubu karigumba yamna luna leiba oragati miyoi khartana khangba ngamlamgadabani Kristabu lausanba haibasida aikhoina tangkak mari thona khaidokpa yai hairiba tangkak mari adu amamam oina aikhoina bhaptaminaba yama darkar oi ahanbada thajaba haibasini John panduk ahum wai pani tratruki matungina isorna taibang panbabu asum nusibire haibadi ibungo mahaki amata ngarba masanipa adu bibire aduna masanipa adu thajaba mi punamakna mangdaduna lomba naidaba hingba phananabani pathokchariba version asi New King James Version degini ani suba asina kari khangan bagi haraga ahan bagi jan thajabani ani suba asina pukning hongba haibani aikona Bible mafamda pakhon chatpasingi thabakda pandup ahum wai pare trama pangi matungina nakoigi pap khibik muthat pinanaba nakoina pukning hongtuna amuk ola u hai
New King James Version gi matung inna aina pazabani. Ahum subada pap haiduk saba ahan ba John pandup ama wai pareng mapan gi matung inna aikoi gi pap haiduk zarabadi hai. Aikoi gi pap kokpina ba amasung dharma sendaba punamakdagi aikoi bu sengbina ba ibungo mahakti thazaba yaba amasung achumbani hai. Mari subada lauksan zaba aikoi na phongdu piba wagi pandup ahum wai pareng kunda aikoi na yengba taragadi aina thongda leptun zairi kana kumana aigi khonjen taduna thong adu hangjarabadi aina mangonda sangduna mahak aduga mahakna aiga saminagini hai. Aina pazariba version asi New King James Version Bible dagini Isorna aikoida aran khubongi matangda isam sampa tangkak mari aikoida punna khangminabi yabagi tanja adu pibire. Ahan badudi isorna nangbu nungsi aduga Kristagi mapana nangbu kanbigani haibasini. Ani subada thawai asengmana sengbiba nang pungning hongu haibasini. Pungning hongba haibasi papki potnam madu thanamlaga isorda sangjo haibasiga samani. Ahum subada pap haiduk zaba haibasi Yesu Kristata sangjaba haibani. Mari subada ngasimak Yesu Kristabu nahak ki thamoida lauksinjo thajau amasung mahak lakpiri maramdi ibungo na wasakpe madudi kaino ibungo da aikoina thamoi singna sangjarabadi haibega artati lauksin bigani haibani. Singna bigano aduga wang amuk aikoina hangbiruragano maramdi kegano aga Thajo haujima ibungo Kristana nangi thamoi nungda leihallo maramdi thajana haijaba matamda ibungo na nangi thamoi nungda lengsin bigani. Haujik nahana thajaba pukning hongba aduga pap haidokjaba amasung Yesu Kristabu lausin zarabadi na haujimak ENGTHABA soidana phangani haibasini. Ahanba John-gi pandup manga wai pareng 12 doida masa masagi thamoigi thong hangdoktuna Yesubu kanbiba mapuni haina lauksinba makhaida ibungo Yesu Kristana kari haibirambagi haibigi matangda aikoi mate amakhtang aikoina tentangna khangminase. Ibungo Yesu Kristabu lauksinjaba makhaina loma naidraba punsidu phangjagani. Aikoina Yesubu lauksinjaba amsung thajaba aduga mahak mangna aigidamakta kanbiba mapuni haidokjaragadi lomba naidaba punsi adu soidana phangba ngangani haina sasrana aikoida takpiri. Papi oiba thabaksing thadokro haibani. Isorgi wahai matung inna aikoina nungsina ibungo bu lauksinjare Ephesian pandup ama wahai paring taruki matung inna ibungogi igi mapana ayon aran kopire. Ephesian pandup ama wahai paring tareta aikoina isorda sangjarabadi sargagi oiba amadi ningthaugi oiba sarugado aikoi punna phangminagani haibani. Adoi batagadi haujik nahaki thamoigi thong hangdoktuna Yesu Kristana maman jaudana lemna pibiba lomba naidraba punsi asi nahak laukshil loidra haibasini. Aikoi warep lauminasi aina ibungo Kristabu lausinjari haujimak aigi punsi ibungoda pisinjari aina Kristagi manai amo oidunasu aigi wakal pukning isorda inau nauri ahanbada aina aigi punsida Kristabu mapung phana lausilamde adubu ngasidi Kristada aigi punsi kathonanaba lepjari. Masigi warepasi aikoi punna lauminasi sorda haijasi. Nungchi thoiraba Yesu Krista aigi papi amani haina isana khangjare ibungo yaudana manglambani aigi papna ibungo degi tongalami adubu haujikti aigi thamoinungda ENGTHABA awaba leijadre aigi thawai hakchang ibungoda pisinjari ipa phaidokjare ibungo na haiba ilamdaba adu ai lanjare
ngasimak ay ibungogi thaujan phangjari amadi thajari aduga ibungogi ngakpiba engthaba amasung thaujan aigi oijari Yesu Christagi mingda haijabani amen aigoi channel asubu jengbiriba amadi tabiriba Christa da imung manung oikraba punamakpu Samananda Maibam ehakna amuhanna khoramjari aigoi channel asi like tawbiramo comment pibiramo amasung subscribe tawbiramo punamaki mathakta sorna board pinabibu oisano amen